अहानबदा मरुइबा पाव मणिपुर असम अमसुंग त्रिपुरादा ऑयल पाम थाबगी थबक गोदरेज एग्रोवेट ना पाइखतनबा नाकल अनिगी मरक्ता MOU अमा साइन तौनख्रे खुरुमजरी मालेम चनु नौजिक नुंथिलपुंग अनिगी ममी टीवी न्यूज अपडेट पिजरी मणिपुर यावना असम अमसुंग त्रिपुरादा ऑयल पाम थाबगी थबक हेन खुमांग चौसिनबा स्टेट गवर्नमेंट सिंगा मेमोरेंडम ऑफ अंडरस्टैंडिंग MOU अहुम साइन तौनख्रे हाइना गोदरेज एग्रोवेट ना फोंगदोख्रे MOU अदु नेशनल मिशन ऑन एडिबल ऑयल्स ऑयल पाम NMEO-OP गी स्कीम मखादा तौनबने ममांग चही के अगस्त थादा इंडिया गवर्नमेंट ना नेशनल मिशन ऑन एडिबल ऑयल्स ऑयल पाम NMEO-OP असी लुपा करोड़ लिसिंग तरामाथोय सुपना निफू की आउटलेट का लोइनना हौदोखिबने मिशन असिगी मखादा अवांग नोंपोक लमदब अमसुंग अंडमान एंड निकोबार आइलैंड्स दा अकन मिटिंग थमदुना कुमजा लिसिंग अनिगा सुमना कुनमंगा कुनतरुक फावदा ऑयल पाम थाबगी एरिया असी हेक्टर लाख तरा अदुगा कुमजा लिसिंग अनिगा सुमना कुनमापन कुंट्रा फावदा हेक्टर लाख तरा तरुक दशमिक तरेट फावबा हेंगतनबा पांदम थमली MOU दुगी सरुक अमा ओइना गोदरेज एग्रोवेटा अवांग नोंपोक लमदमदा ऑयल पाम प्लांटेशन मपुंगफाना थाबा अमसुंग पुथोकपा ngamnaba स्टेट अहुम असिदा लंपीगनी अमदी लौमी सिंगदा मतेंग पांगनी गोदरेज एग्रोवेट के मैनेजिंग डायरेक्टर बलराम यादव ना हाई ऑयल पाम बिजनेस दा चही कुंट्रा गी मथक्ता एक्सपीरियंस का लोइनना गोदरेज एग्रोवेट ना अवांग नोंपोकता पाम ऑयल माइपाक न थादुना पोथोक पुथोकनबा लमदम असिगी लौमी सिंगा पुन्ना थबक तौमिनगनी हौजे लैबाग असिगी तोंगान तोंगान मफम सिंगी लम हेक्टर लिसिंग हुंपुमंगा रोमदा ऑयल पाम थाबगी थबक तौरी अमसुंग लागलिबा चही खरा असिदा हेक्टर लाख अमदा हेंगतनबा थौरांग तौरी हाइना महाकना मखा ताखी अपोपा मपाना नुपी ओइबिगी इकाई खुमनबा मांगहनबिखिबा अदु पेंददुना मसा मथंता हु थकलुबदगी सीजा हॉस्पिटल दा लाइकनदुना लेरखिबि नुपी मचा अदु था सिगी तांग कुनमाथोगी नुमिदांग पुंग मापन ताबदा लेखिद्रे लेखिद्रबि नुपी मचा अदुगी थवा याउद्रबा हकचांग ngarang जेनिम्स की मोक्ता पोस्टमार्टम तौरबा मतुंग थवाल वांग मताबदा लैबा महाकी मयुमदा पुरक्तुना अरोइबा मथौ मंगम पांगथोखरे नुपी मचा अदुगी अरोइबा मथौ मंगम पांगथोक्ट्रिङै मांगोइनना लैकाइगी नुपी ओइबिसिंगना लैसु कतुना लाइरमलेंदा इंगना चिकना लैरुनबा ईश्वरगी मफमदा थौनिखि नाकल अमरोमदा मराइबक थीरबि नुपी मचा असिना लैखिदबदा वुमेन्स इन गवर्नेंस थौबाल चैप्टर अमसुंग चाइल्डलाइन थौबालगी थौमिसिंगना ngarang अवाबा फोंदोकपगी मिफम अमा वांजिंगदा लैबा विंग थौबालगी संगलेंदा पांगथोखरे मिफम अदुदा वांगांगलदुना विंग थौबालगी थौमी ओइनाम थोइबिना हाई अपोपा मपागी मियोट मिनैदगी खांगबा ngamdraduna लैखिद्रबि नुपी मचा अदुगी अचुंबा वायल पालिबा लेंगा असिना पिगदबनी मराल लैरबा नुपी मचा अदुगी अपोपा मपुनसी चुपा कसुम संगदा थमगदबन थंबगी चैराक पिबियो लोइनना केस असिगी चार्ज से थांगतपा मतमदा करिगुंबा मखल अमतगी अहो अराग लेहनबिगनु हाइना थोइबिना मखाताना फोंदोरक्ली मखाताबा कोर्ट चथरगदबा केस असि एक्यूसी मा हजिक जुडिशियल रिमांड चथरगा लैबनी अदुना जुडिशियल रिमांड चथरगा लैबसिदा अखोइना विंगी साइडगी पामजबसी अखोइगी सिगुंबा अखोइना ताबदा तुजुंबा फावबा अकी तुजुंबा पोकपा नुपी अंगांगदा अखोइगी चथरइबा क्राइम सिंसिगी मतंगदा अंगांग असि हजिक संसार थादोखरबनिना हजिक एक्यूज ओइबा मिसक्सी अखोइना मखाताबा अखोइना चार्ज थागतपा मतमदा साइकी अखोइगी लैरिबा केसिगी चथरकदबा केसिगी मायोंदा अखोइना लाहनजनिंबा कोई विंगी साइड लाहनजनिंबसी केस चार्जशीट तौबा मतमदा अहो अराक लेहनदना हाइरबा एक्यूज असि मपुनसी चुप्पा कैसुम संगदा फादोक पीरगा तुंगदा विंगी थौमी सिंग अदुना मिनिट अमा तुमिना लेप्तुना लैखिद्रबिगी थवाइना मपुगी नाक्ता इंगना चिकना लैरुनबा थौनिजखि पौगाकचाउ इखाई पुलिस स्टेशन अमसुंग विष्णुपुर कमांडो की अपुनबा टीम अमना ngarang नुपी अमा याउना मियोय अहुम हेरोइन नंबर 4 गा कोनना फागतपा ngamle हाइरि फारबा मियोय सिंग अदुदी विष्णुपुर वार्ड नंबर 2 दगी मोहम्मद सबीर पठान चही कुनमरी अपोपा लैखिद्रबा मोहम्मद अब्दुल हलीम क्वाक्टा वार्ड नंबर 5 दगी मोहम्मद साउद्दीन
Maibam Chahi Kuntranipan Apopa Laikhidraba Mohammad Islamuddin Maibam Amadi Kwakta Ward number 8 Tagi Nazima Chesam Chahi Kunipan Apopa Mohammad Abdul Kawi Hiramasigi Matangda Police ki Pao Manahai Vishnupur District Police ki SP ki meeting Makada Ngarang District Asima ki Commando Amasung Fogakchau Ikai Police Station ki Apunba team Amana Kwakta Terakong Mayada Frisking Taking Chathaki Maduda Mohammad Sabir Pathan Asi Chingnaningai Oiba Mawangda Lakpadagi Detain Tawrba Matung Check Tawbada Gram Mapanronggi Heroin number 4 Fagat Pangamki Potlam Singh Adu Kwakta Ward number 5 Ta Laiba Mohammad Safauddin Maibam Dagi Laurakpani Haiba Wafam Fongdorakpadagi Safauddin Su Mahaki Mayum Dagi Fagatki Tungda Safauddin na drug adu Kwakta Ward number 8 Ta Laibi Nazema da Laurakpani Haina Fongdorakpadagi Heroin number 4 gram Mapan adu Konana Nazema Su Fagat Pangamki Farba Miyoi Hum Makataba Logi Tabak Lokatnaba Fogakcha Ikai Police Station da Sinakri Haidi JEO Zone 3 Thaubalgi Makhada Ladiba Sangayumfam Higher Secondary School gi Oja Watuna Ladinge Talak Asida Oja Ama Muk Transfer Taukibabu Yaningdaba Fongdokladuna Ngarang School Asigi Mahiroi Singna Class Boycott Tawbagi Khongjang Changsinkre Oja Singi Awatpa Ladinge Oja Transfer Thaba Yaningde Awatpa Oja Khudak Tapibiyu Aikoi Mahi Tamba Pami Haiba Kholau Kaya Lauduna Chathakiba Khongjang Adugi Matangda School Asigi Mahiroi Rubiana Fongdorakpada Laingakna School Fagat Hansi Haiduna Taurang Kaya Paikat Labasu Sangayumfam Higher Secondary School Asidi Hantaba Mityang da Yengbiri Aikoi Mapung Fana Mahitamba Amasung Haiba Pami Maram Aduna Atubada Awatpa Oza Thabira O Haiba Wafam Rubiana Fongdoraki Khongjang Aduda Sarugyakiba Muslim Students Development Organization Sangayumfam ki General Secretary Imtiaz Nahai School asigi Oza Amadi non-teaching staff ki award pa Laiba asi Hapchin Binaba Laingaki Mari Lainaba Singda Wakat Kiba Laikre Adubu Aikogi Wakat Tabi Bagi Mahut Laiba Oza Sing Asidagi Oza Transfer Tau Kiba Haibasi School Mutat Lagi Haibaga Manai Karigumba Laingakna School asigi award pa Oza Amadi non-teaching staff Sing Lakliba Tangpun Mapan Faubugi Manungda Tabirak Trabadi Makata Bakongjang Jangsilagani Haina Imtiaz na Makata Raki Education tauringai mayam da ikhone che thai ngai talakida on taina bada ikhone tawru digi on taina bada oja transfer wen to thorok masi ikhoi organization am oina yamna thamoi soi hairiba school lasi khunganga sida lairiba maru oina junior high school haiba ama phulai ti khoi khunjida upper primary dagi henna sigi makha ta school ama phulai ti hairiba school si khunji gi oina di yamna maru oiba mafam sidagi ikhoi productive oiba satra singi puthoga khunganga si ikhoi gi atopa Sama Singiga, Manana Thong Manan Satin and I honor Kumatamda, a so mungak low like them from Sangita Mahining Tina Tamhandragadi, Goi Kungang Shitagi Apava, I pay Sang Topasatra Putoraka Mapamari, Atopas de Short Horaga, Mayam Mimana Bungam, the area of the Lakata, and I push a key blaze. JAC of Peoples of Areas Affected by Extension of Kaibol Lamjau National Park na Sinduna Ngarang Kumbi Kaitel da Wakat Mifam Ama Pangthokre Wakat Mifam Aduga Mari Lainana Kumbi Awang Lekai Dagi Wahengbam Anita Kaubi Nupi Amana Hai Lamlaki Sa Uche Khak Hinghanbata Natana Miyoiba Ikoi Basu Hinghanbiyo Pata Saidangduna Nomagi Chara Taliba Ikoi Bu Khanbiyo Laingak na Kaibol Lamjau Pakthokpagi Matangda Thokiba Order Adu Yaningde Pag asigi akoibada lairiba miyam di mafam asida tongan ba sinfam kaya paikhatuna icha isu semlibani kunja sing asigi khanbiduna lengak na thokliba order asi atobada handopiyu haina mahakna makhata ki amana thapadagi amuktari hadiyo akoigi nibada sida nomgi hetsaraga samjaraga sujaraga nomjaraga hinjarba praja akoipo garkada mukta biwai badagi san hena maru heidi bino Amukta de habiyo, ako sa karam na hindu gabno, sa karam na sing, isa sa karam na siyangani, amukta de habiyo, ako amukta de, ha nagipipam dun suya, dumahanda nagaipa ko gipipam singjibo, amukta de. Kumbi amadi thangnaba khulgi miyoi kayana sarugyaduna famkiba wakat mifam aduda aikhoigi pat kanbiyu kumbi nongmaikong wapokpi ithai amadi khordaki khunja singi hingnabagi pambai matpiganu safe kumbi pat safe ungam lane pat safe khordak nongmaikong pat save lives of potential fish farmers haina thaba placard kaya season aduna miyamna kumbi kathel lambi ngahak thingduna kholau kaya su lauki
Leibag asigi oina laidaba miyamda COVID-19 gi chaitheng mayo nabadagi kharadang saphanabagi damak cheng gehu yenthokpagi scheme PMGKAY ase makhata na tha ahumdagi taruk fawba sangdoknaba thaurang tawri hairi Leibag asigi senthok watpa mi million chanipanda lemna chinjak pibagi scheme ase mathang tha September 13 da loigadabani adubu Port ki mamal hengalakpa geopolitical ki charang nabal leiba amasung malem gi oina supply chain ba akai balakpa asina scheme asi tha ahumdagi taruk fawba sangdoknaba thaurang tawbani haina Ministry of Official amana phongdorakli scheme ase kumja lising aniga subna kungi April thada ahanba oina COVID-19 na maram oiraga lockdown tawbadagi awaba tarba lairaba miyamda kharadang oirabasu mating pangnabagi damak hongdokhibani hairiba scheme ase Taruglak suba oina haukiba Mars thada sangdokhibani scheme ase September 13 da loigadabani adubu hauzik su makhata na COVID-19 gi laichal asina awaba chaitheng piriba lairaba miyam amasung Ukraine gi lan asina loidabana maram oiraga scheme ase makhata na sangdoknaba firep laurakpani hairi Malem gi oina khwaidagi chawba food security program asigi damak jinjak marang kaina center na stock ta thamle hiram asigi matangda government na ikui kuidana stock position review tawki makhata na tha khara sangdoknabagi damak mathau taba jinjak leiri haina su official aduna phongdokli Miyam na igi mahaugi prakash saba hairaga hena khangnaraba hiyang lukhoi aruba heart ki problem amana maram oiraga rims ki ICU warta hoji laikanaduna leiri hairi hiyang lukhoi haukiba August kunda cardio arrest torapadagi rims hospital ta laikanaduna lerekibani hairi anaba asigi layengbada kharadang oirabasu mating oinaba chief minister gi artist singi tengbangi makhada mating pangbinaba lukhoi gi imung manungna manipur lenga ki pukning chingsilakli Hauzik Imphal gi Khuman Lampakta chathariba chamaga kontra mathoi suba Durand Cup ki edition gi August kontra amadi September amada nungthil pung ahumda sanagadaba match sing numidang pung 6 tagi hauraga flood light ta sanaragani haina Durand organizing committee Kolkata na khanghalakre hairiba match ani ase August kontra match number 28 ta group C gi Neroka FC ga Hyderabad FC ga sanagadabani aduga September amada match number 32 da Trau FC ga Chennai FC ga sanagadabani COVID-19 gi laichal asidagi ngakthoknaba achamba cheksin thorang khara ngangna chatpinaba Mami TV gi maikhaidagi ningsingjari madudi yumdagi hek chathokpaga face mask upiyu mi amaga gi marakta foot taruki arapa thambiyu mai mit khut sa toina hamdokpiyu amadi covid vaccine kapa yarabasing sungsoi soidana covid vaccine kapthoktuna laichal asidagi kannaba miyam punna honaminasi aroibada maroiba pa mohanna pijari Manipur, Assam amasung Tripurada oil palm thabagi thabak Godrej Agrovet na paikhatnaba nakal anigi marakta MOU ama sign tawnakhre. Matang sida pung anigi Mami TV News Update loijare ahenba pawgi damak numidang wairam pung mangagi Prime Time English News meeting tabi.
Class 10-12 loiraba mahiroi singna Manipur da leina kari tamlaga afaba thabak fangba yabagi haibasi achoba wahang amani. Certified Healthcare Professional ama oiba yabagi khudung chaba leire. SN Institute of Paramedical Sciences and Skill Development da BSc amadi diploma gi course enroll tawbiu. Manipur University amadi Paramedical Council of India da affiliated tawraba institute amani. Matik chaba student da job placement gi khudung chaba amadi industry connections pizari. BSc in Medical Laboratory Technology, BSc in Radio Imaging Technology, Diploma in Medical Laboratory Technology, Diploma in Radio Imaging Technology, Diploma in Ophthalmic Technology, Diploma in Physiotherapy. Akupa marol gidamak ngasi